Akasbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Sandil Jilada ain kaina sangsilaliba mitopsing masak khangdoknaba online ki khuthangda biometric registration tawba haunaba honari. Humudra teret suba bears ki nauna khalaba IPS officer tararing asi Raijapal Ajoy Kumar Bhalaga unakre. Manipur Sangai Festival ki ngasi nipani sanba numita tongan ba mafam singda nat ki oiba thoram sing pangthokli. Kendra na hairi Lebak asida leiriba yumthong koti tara mangada Jal Jeevan Mission ki makhada toti ising piba ngamle. Amasung Lebak asigi GDP saliba senbase asigi ani subatha ohum phawda sada nipan dasmik ani ki sangde hengalle. Sandil Jilla ki Deputy Commissioner Laisram Nandakumar Hairi Sandil Jillada ain kaina sangsilaliba mitopsing masak khangdoknaba online ki khuthangda biometric registration tawba haunaba honari. District Administration Sandil Sintuna ain kaina sangsilakba mitopsing masak khangdoknaba registration tawbada sangba biometric machine karamna sijinnagini haibigi matangda jila asigi police personnel singda training pibigi thoromda wa ngangbada Deputy Commissioner hai Hanadi mitop sing asi apiba form amada mentionlanduna biometric registration tawrami adubu Griha Mantralay gi pautak matung ina online gi khuthangda biometric registration tawnaba khangalakpadagi khongthang asi lokhalakpani magna hai Griha Mantralay gi pautak asi lejarabasu Sandil Jilla gi ngamkhai paring singda internet phangdabana maram oiduna online gi khuthangda registration tawbada khutong sadaba kaya mayoknari Assam Rifles tagi internet ki mateng loduna jila asidasu mitop sing masak khangdoknaba biometric registration tawbagi thabak athuba matamda haunana pathorang tawri magna hai Koigi Manipuri border areas mayamda illegal immigrants mayam thengnabagum Sandil district tasu thengnajai MHA ki guideline matungina biometric registration tawraba matungda illegal immigrants singsi deport tawgadabani foreigners identification portal haiba MHA ki portal amale masida lakliba illegal immigrants singsi moigi nationality si khangaba ama or nationality khangdaba ama process tonga na lei online biometric registration tawbasida border areas da internet phangdaba jaga mayam ama leibanina Assam Rifle ga khanna jaba matamda moida internet phangne hairaga Assam Rifle ga khuchamnaraga aikogi Sandil dasu biometric registration si haunana bakanna tawjare Humbudra Taret Suba Bears ki nauna khalaba IPS officer taraningasi Raijapal Ajoy Kumar Bhalaga unakre Unabatuda Raijapalna makhoi ki training mapung phana loisilapada thakatba phongdokhe amasung puksel sengna amadi daita khangna mathau pangthoknaba Raijapalna pautak pikhi Imphal West ki Deputy Commissioner ki office amasung District Tobacco Control Cell Imphal West ani senduna hidak managi polam sejenadaba haiba wakhalonda miyamda khanganbegi thormama Imphal West ki Deputy Commissioner ki office complex da ngasi pangthokre Thoromadugi mapungaiba pandamdi DC office complex da hidak managi polam amata yolandaba hidak managi polam sing sejenabagi mangjaba sing karmachari sing amasung office da lakpa miyamda khanganba asina singbani Thoromgi saruk ama oina Deputy Commissioner na Imphal West ki tongan ba department sing da satuna hidak managi polam sejin nadana bagi matangda poster na sing bayan thokhi Kendra ki Department of Agriculture and Farmers Welfare ki Directorate na lusing bakangbu amana Kangpokpi Jilla ki Kaithal Manbi masung Daily Village satuna survey sathakre Yengshin khokset aduda Farmers Registry da lomi sing register tawnana ba masung Farming Rice Management System thabak to onthokna bagi pandam da survey adu pangthokpani hairiba khul ani asi matam ga sunaraba lau singu gi thabak sing dingthire thabak ta paikhat pa yanana ba model village oina lauthokhipani Imphal Valley ki Sirang Turel da sahi lising kunthra tare lom suraba wagi fossil thengnakre PIB ki matungina Department of Science and Technology ki makhada leriba Birbal Saini Institution of Paleo Sciences ki baigani kangbu amana ariba wagi fossil asi handak thengnarkhibani hairi Raijagi lau singu bibaki makhada Bachelor of Technology Food Technology BTech Agricultural Engineering BSc Honors Natural Farming yauna tongan ba posingi sahi mari ki degree course tamningba mahiroi singdagi darkhas kauri paugi marak thana atenba break ama
NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pawasi, Akasbani, Imphal Tagini. Manipur Sangai Festival gi ngasi nipani sanba numita tongan ba mafam singda nat ki oiba thorom sing yauna makhal mathel gi thorom kaya pangthokli. Palace compound leba Baigachandra Open Air Theatre da Maibi Laising Zagoi, Tangkhul Traditional Dance, Uttar Pradesh ki artist singna Ek Bharat Shrestha Bharat ke mari lena Zagoi, Kharam Traditional Dance, Thangta Amadi, Maharas Utli. Khomal Sports Complex na indigenous amadi adventure sports thorom sing pangthoki ibo yaimba sumang lila sanglenda Women Art and Cultural Association puthokpa nupi amasung Kamakhya Sangit Mandal gi aron balan gai utkhi Imphal gi Khomal Archery Ground da numit humni sathagadaba Sangai Music Festival ngasi hokdokre hayeng ni sanba numita mirei bak tagi lakpa music band kangbu gi isai nongmai gi thorom utkani Amoromda Khomal Sangai Music Festival pangthokpa yaning di haiduna mairoi singna khongjang sangsin khre Imphal East ki lamlong kaithel dagi masing yamlaba mairoi singna thorom pangthokpham Khomal tamna sangsilakpada police ka mung nakhi Saita Thopang Loop Imphal amadi Phunga Heritage Silonga kusamnaduna sinba ngarang dagi hokhiba Imphal Literature Festival da South Africa Thailand Assam Tripura amadi Kolkata dagi lakpa aibi mapalom na saruk yari ngasi dini sanba numita Kaibul Lamjau National Park Loktak Park Thanga Karang da satuna mausagi phajaba saktam sing yanganki loinana Thanga Wangma High School da hangliba relief camp ta leiriba IDP singa wari sanake madi sel gi tengbangsu piki Manipur University gi Training and Placement Cell amadi Confederation of Indian Industries CII ga kusumnaduna numit ini sathagadaba Job and Placement Fair lisingani kunmanga ngasi University asigi auditorium da hudokre hudopagi thoramda University asigi Vice Chancellor Professor N Lokendra Internal Quality Assurance Cell gi Director Professor A Rajmani Singh Training and Placement Cell gi Director Professor C.I.S. Ibol Midai amadi CII gi Regional Head Amaljeet Das yauna tongan ba industry gi sector da leiba miyoi kya saru yakhi Bharat ki Wildlife Protection Act lising ama samapan humudra thoigi Schedule 1 da chanba sero sabeng ama kanbangamle sabeng adu Tamenglong jila gi Tausem sub division degi kalapa matung Manipur Zoological Garden da kusinakre Manipur Home Guard Employees Welfare Association na Home Guard personnel singi dearness allowance henkat payauna tongan ba dabi sing atuba matam da pithokna ba Raja gi Chief Secretary da Cherolama pisinkre Association asigi President Y Mangin Hai Raja Sarkar gi makhada thabak toriba karmasari singi DSA da nipuni thoide hengat kharbasu Home Guard personnel singi oilidi hengat pidana thamli Pradhan Mantri Narendra Modi ki pukningi wa Man ki Baat ki Sam Kunipan suba episode tha asigi kunthra nongmaising numit ki ayung pung tara mathoida Akashbani ki thongda santokani Thorambasi AIR News DD News PMO amasung Information and Broadcasting Mantraloy ki YouTube channel singdasu live streaming togani Thoramasi LRS Surasanpur da susandokani masigi Manipuri wan thok Pradhan Mantri na wangang ba hegloi baga Akashbani Imphal na sandokani masi numit asimaki numidang pung nipan da su amung hana sandokani dialect lol singdana mathangi numita sandokani Akashbani Imphal dagi pau tabiri Kendra ki Jal Shakti Mantri CR Patil Hairi Lebaga sida leriba yumthong koti tara mangada Jal Jiban Mission gi makhada toti ising pibangamle Neitili daga si pangthokpa Sujalan Bharat mifam da saru yaraduna Sri Patil Nahai Lebaga sige nagari khuding magta thaknaba phaba ising phangan bahai basi sarkar gi aset pa phiremni ngasi pangthokliba mifam asi ising yoksin duna thamba haiba wakhalon adu lebak sin bathungna khangan bagi pandamta pangthokpani
आकाशवाणी की पाउमीगा ngasi akhana unabada मंत्री नाई मिपुम खुदिंगमक्ता थकनबा अफबा इसिंग फंगनबा हाइबसी लेबाक असिना इंग लिसिंग अनि निफु तरेता निंगथीने चावखलबा लेबाक अमा ओहेनबा होनरिबा पांदम अदुगी मनुंग चल्ली नोंगी इसिंग बु योक्सिनदुना थंबदा मिपुम खुदिंगमक्ना सरुक याबिनबा महागना अपील तौरी प्रधानमंत्री नरेंद्र मोदी हाइरी सरकार अखनब थौसिलमगी मखादा अंगांग ओइना लुहोंगबा थिंगनबा लंबिरोमदा संगसिलगली केंद्र की वुमेन एंड चाइल्ड डेवलपमेंट मंत्री अनुपुरमना देवी ने इबा आर्टिकल में शेयर तौखी आर्टिकल अदुदा भारत असी सही सूत्र लुहोंगबा लेतबा लेबाक अमा ओहेनबगी वाफम याउरी लेबाक असिगी जीटीपी चलिबा सेनबा सही असिगी अनिसुबा था अहुम फावबदा चादा 9.2 की सांगदे हेनगले मसी लेबाक असिदा पोचै साबगी सेक्टरदा निंगथिना थबक तोरपदगिनी हाइरी सेनबा सही की अहानबा था अहुमदा लैखिबा जीटीपी की सांग यंगनबदा हंदकी था अहुम असिदा निंगथिना हेनगले हौखिबा था अहुमददी चादा 8.9 ओइरंबनी मसी ममांगी सहीददी चादा 5.3 ओइरमी बंगोप सागर की खा नुक्सुप थंग सरुक्तगी सिसिलकदोरिबा नोंगले नुसित दितवागी यंगलगा इंडिया मेट डिपार्टमेंट पुदुचेरीदा रेड अलर्ट लौथोख्रे फेबम असिगी यंगलगा नेशनल डिजास्टर रेस्पॉन्स फोर्स NDRF की मियोय हुंफुना साबत टीम अमा पुदुचेरी की अराकोनमदा ngasi थुंख्रे मखोइरे जिला अदुगी डीसी के मिफम अमा पांगथोक्तुना ओरेकदोरि मिफम अदुगी मतंगदा कुमना खनेखी टीम अदुगी तोंगान तोंगानबा मियोयसिंगना मी कनबा मसुंग तेंगबांग पिबिगी थाबक सथनबा समुद्र खोंगबान मसुंग खुदोंथिबा याबा तुरेल मपानसिंगदा मिकुप नामसिंगना लेरी अतोप टीम अमना कराई काल थाख्रे हुंफुरक सुबा ऑल इंडिया कॉन्फ्रेंस ऑफ डायरेक्टर्स जनरल एंड इंस्पेक्टर्स जनरल ऑफ पुलिस ngsidagi छत्तीसगढ़ की नवरायपुरदा हौख्रे नुमित हुमनि सथगदबा फिल्मसिदा प्रधानमंत्री नरेंद्र मोदी हयेंग अमदि हंसित सरुक यागनी लेबाक असिगी नेशनल सिक्योरिटी की यामना मरु ओइरिबा मिफमसिदा केंद्र की गृह मंत्री अमित शाह नेशनल सिक्योरिटी एडवाइजर अजित डोभाल केंद्र की गृह राज्य मंत्री सिंह तोंगान तोंगानबा राज्य अमदि यूनियन टेरिटोरी सिंगी DGP अमदि सेंट्रल पुलिस ऑर्गेनाइजेशन सिंगी मकोक सिंह सरुक यागनी हौजिक सानबगी पाउ ngangbam Amukhomba Manipur Horse Riding and Polo Association na chinduna Imphal gi mapal kangjibung da chathariba 35 suba Manipur Polo International gi final da hayeng India B Manipur ga Colombia ga thengnaragani amarom da All Manipur Polo Association da chinduna Kangla manung kangjibung da chathariba sagol kangjai cup 2009 gi final da hayeng chingkhai hunba polo club amadi ex polo club sa thengnaragani HSC ground sector da chathariba ahum suba Premier League ki ngasi sanakiba match da Athletic Brothers Association na Social Sporting Club pu panjal ahum sinoda aduga Young Physics Union na angtha FC bu panjal taru amada thoikre tara suba MNCF plate tournament gi ngasi sanakiba league match da YAC Yaskhun na YWC pasoi bu wicket manga da thoikre ato match amada napsa kha Imphal na SSCU singjamai bu wicket ahum da thoikhi BCCI gi miyang makha da Pune gi MCA Cricket Stadium da ngasi sanakiba match amada Manipur na Meghalaya bu run kunmanga da thoikre Guwahati da leiba Indira Gandhi Athletic Stadium da ngarang dagi haukiba ani suba North East Para Sports Meet ta Manipur gi Para Scout na sanagi ta kamantaruk lupagi amma lawang ngangkre New Delhi da ngasi loisinkiba 33 suba Junior National Micro Futsal Championship ta Manipur gi sahi tara tung makhagi npa machagi team na runners up tare mai paklaba sanarosing coach amadi team manager bu Manipur Soccer Futsal Association na thagapa phongdorakli FI Ice Hockey Men's Junior World Cup ngasi dagi Tamil Nadu gi Chennai amasung Madurai da hokre tournament asigi ngasi ahuba numiki hanba match ta Germany na South Africa bu panjal ani sino da maithi pi khrap Group B gi match amada ngasi Bharat amasung Chile numidang pung 9 makhai ta matamda sanagani Bharat ki miyoi 19 na saba squad asida Manipur dagi defender Telem Pio Bata amasung midfielder Thongnaujam Ingale Luang yauri Group B da Bharat Oman Chile amadi Switzerland yauri tournament asigi final December 10 da sanagani Dwijamani अरोइबदा मरोइबा पाउमु चांदेल जिला दा आइन काइने संसिलरिबा मिटोपसिंग मसक खंगदोंनबा ऑनलाइन की खुथांगदा बायोमेट्रिक रजिस्ट्रेशन तौबा हौनबा होनरी हुंबुद्रा तरेट सुबा बैच की नौना खलबा IPS ऑफिसर तराने ngasi राज्यपाल अजय कुमार भलागा उनख्रे मणिपुर संगाई फेस्टिवल की ngasi निपाली चनबा नुमिता तोंगान तोंगानबा मफमसिंगदा नाटकी ओइबा थोरमसिंग पांगथोगली
Kentrana hairi lebak asida leiriba yumthong koti tara mangada Jal Jeevan Mission gi makhada toti ising piba ngamle. Amasung lebak asigi GDP saliba senbasai asigi ani suba tha ahum phawbada sada nipan dasmik ani gi sangda hengatle. Paulo Izare.